Ngara Numidang wairam mangkhiba panapau chedagi maruoiba pau khara khangasaraka miyamda khudotamjige. Prime Minister gi Manipur khongchana Manipurda lenga ani thoanbagum uhalle MPP. Prime Minister gi khongchat achidi Manipurda chatlure haiba yanaba mamingtagi khongchatni. Prime Minister gi Manipur khongchana Manipurda lenga ani thoanbagum uhalle haina Manipur People's Party MPP na phongdorakle. MPP na thadorakpa cheol amana hai ngara modi gi khongchata Ccpur chatuna naungna semga sagana balupa crore lising tare chahum hembage packaging paikhatnaba ure uyum tamlamlaba amasung Imphal gi kangla atuna lupa crore lising amazani romge semga sagapa loiraba sing sangaramba asina takpade BJP gi Modi lengana Manipurda kuki singgi sapra administration ama thamnaba thorang paikhatpagum uhalle Manipur na Bharata pulakpa chahi humdraga taruk sure. Mamangda Manipur da lakiba India gi Prime Minister singna mafam amada package punamak lakthoklamba ngaktoni. Aduba handak Modi gi thawong achidi MPP gi Central Committee gi miyamna yamna kana yaningdaba phongdoi. Modi gi Manipur khongchata yelaw maitei singbu kukilalaw bot singna miyoi chani yangkai hena hatkiba miyoi lising kayana aso apanang handuna yum kay lising kaya may thadaw pikraba. Miyam gilan tum kaya mangta an karaba amade ITP lising humpugi mathakta masagi mayumda sanghan bagi thorang amata khanaramdana amasung Manipur gi district taraga tarukta free moment hondana lairiba asigi matangda wafam amata khanaramdaba asi Manipur miyam gi oina laibak thibani BJP MLA kaya su Modi na Manipur da laklaba matungda PR lakthoklaga BJP gi oiba lenga ama laktholamkani khalamba punamak aremba take Modi gi khongchat achidi Manipur da thokliba Erang ase loisinaba lakhiba natte malem gi miyam mamangda aisu India gi Prime Minister oina chahi aniga tha mari gi matungda Manipur chatlure haiba yanaba lakhiba khongchatni haina lawi Manipur miyamna Modi lakpa pamnarambane Modi laklaga Manipur gi Erang loisilamgani khanarambane adubu madugi mahut chemga saganaba package khara laktholamlaga chatkiba haiba se Manipur gi yelawmi singbu Kari chulaitana khanbani haiba mayek singna taksare. Modi gi Ccpur khongchata special packet lising tare chahum lakthoklambana kuki terrorist singna taliba sapra administration piba yanaba sengbat sagatpa haurabra haina Manipur miyamna hangnarakli. Modi gi handaki khongchat asidi Manipurda chahi lising kayagi mamangda lailaklaba yelawmi singgi yenglaga lakiba khongchat nate kuki terrorist singgi yenglaga lakiba khongchat ni haina MPP na maral sirakli. Makhatarapa pauda kuki jo miyamna sapra administration gi wafamda yashinaba tauroi kotu Committee on Tribal Unity kotu na sinduna ngarang kangpokpida pangthokiba miyam gi mifamna kuki jo gi oiba sapra administration amagi demand asi mawong amata da yashinaba tauroi hana amuk hana achepa phirep lawminakre mifam aduna KNO UPF India government amasung Manipur government nakal ahum gi marakta Tha asigi marida Delhi dasu agreement renew tawkiba aduma legislator yawba union territory amagi mawongda sapra administration ama leiba haiba miyamgi apamba phangnabagi khongthang amani haiba wafam thambaga loinana su sign tawnariba KNO amasung UPF nasu committee asigi miyamga mangjawnuna tanaramba tawduna miyamgi apamba se thaidongnaba kaidawnungda hotnaroidabani haina suggestion wafam thamki Ngarang pangthokiba miyamgi mifam aduna resolution ani ama sulauki resolution sing adudi ahambade Indian Constitution gi article 239A gi makhada union territory singi oiba sapra administration ama lehemba haiba miyamgi apamba asida UPF amasung KNO na sulepagalonya miyam tanaramdana masigi matangda warep amata UPF amasung KNO na lawdaba haibasini anisubada Resolution da sahi asigi March ahumda Phaijangi Marshall Cemetery da pangthokiba kunithoi suba Remembrance Day thoramda miyamna lawkiba poinipan gi resolution adu amuhana session hanba haibasini resolution asigi matung inna kuki jo community gi makidigi center amade Manipur lenga animakta sapra administration gi demand asigi matangda karigumba maung amata da kuki jo miyamna yashinaba tawroi haina su message piki Makhatarapa pauda Ccpur da nahasing naungna Erang hourakhre police station da landakhre
Numidang dasu Erang hourakhre. Prime Minister Narendra Modi khongjatki mangonuna September 13 da Erang thokhraba matung Prime Minister gi khongjat thangja numita mai pangna pangthokhraba tungda ngasi nongna nahasing Erang hourakhre. Ccpur Police Station gi main gate amasung complex manungda leiba government gi polamsing thugajuna ama ata thonkhre. Prime Minister Narendra Modi na Imphal da laklamba hek nonganbaga Ccpur District Headquarters da nahasingna ngasi numiyungba matungda Erang hourakhre. Nongthingi Erang nemthakhraba matungda Numidang da lambi sarukta masing yamlaba miyoising madu oina nahasingna tholaktuna mai thaduna amadi lau khongduna Erang sagalakki. Erang aduna Ccpur town da leiba tonga-tonganba phurupsinggi marakta pamdaba thodok tholakpa yabagi thak yorakpadagi security force na lathi charge tawduna phuba yaba phuduna Erang haurakpasing tangkhaiki. Erang adu henjilakpadagi security force na tear gas shell singapki adum oinama athengma phawbu Erang hauduna laiki. Ngasi numidagi thogdo aduda aso apan amasung apha apungi pau phangdre. Sadak sida kuki singi mingda social media da warol ama thadoktuna ming pandana atopa phurup amana communal gi oiba thodok thoknaba chille. Maram aduna kuki sing yumda thonglonduna leinaba khangankhre. Pausi asina pangba pauna hai nahasingi khongjang adu mapung oina September 13 gi numidangda Ccpur thokiba Erang da Prime Minister lakpagi barricade khaba leiteng liba polamsing amasung gate na chingba ama ata thonbaga mari lenana police na phajingkhiba miyoising thadoknaba demand tawribani. Makha tarakpa pawda Erang manungda mangkhiba singgi achama wayal phanghanaba dakchilakle. Manipur da hawkhiba chahi 2019 May 3 tholakhiba Erang asigi manungda hawjik phawbada mangkhiba miyoisinggi achama wayal phanghanbinaba mangkhiba miyoisinggi imung manunggi miyoisingna punshenduna Chamber Soros of What United Dari for a Legislative Society Soros na phongdarakle. Makha tarakpa pawda CDJU na condemn tawkhre. Ccpur District Police na phajingkhiba mi ani thado hadina chathakiba protest aduba coverage tawkhiba Lamka Times ki editor Thangjil Lian Langlel bu Assam Rifles amasung CRPF ki personnel singna phujabagi thawng chathakiba adu Ccpur District Journalist Union na thokpa chol amana condemn tawrakle. Makha tarakpa pawda laiba asida changsilakliba infiltrator singbo changjafam piramba mayoi amata lemna tharoi Modi. Laiba asigi ngamkhai paringda lairiba region singda akhanaba thausil thorang amagi makhada demographic challenge laknaba hotnariba asi laiba asigi lairiba national security da yamna chawna singnaba thawng amani. Laiba asida changsilakliba infiltrator singbo changjafam piramba mayoi amata lemna tharoi aikhoi punama amato oina thengnaminaba mathau tai haina Prime Minister Narendra Modi na phongdokre.